ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯉꯁꯤ ꯐꯪꯕꯁꯤ ꯐꯣꯡꯗꯒꯤ ꯂꯧꯈꯠꯆꯔꯒ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯍꯥꯟꯕꯗ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯅꯤ ꯐꯥꯏꯟ ꯇꯧꯈ꯭ꯔꯦ COVID-19ꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜꯁꯤꯡ ꯊꯨꯒꯥꯏꯕ ꯑꯃꯁꯨꯡ ꯑꯣꯊꯣꯔꯥꯏꯖꯦꯁꯟ ꯌꯥꯎꯗꯅ ꯄꯦꯁꯦꯟꯁꯤꯡ ꯂꯥꯌꯦꯡꯕꯒꯤꯗꯃꯛ ꯅꯕꯤ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯅꯤ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝ ꯐꯥꯏꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯕꯤ ꯃꯨꯝꯕꯥꯏ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ NMMCꯒꯤ ꯋꯥꯉꯥꯡꯂꯣꯏ ꯃꯍꯦꯟꯗ꯭ꯔ ꯀꯣꯟꯗꯦꯅ ꯍꯥꯏꯈꯤ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯑꯥꯏꯔꯣꯂꯤꯗ ꯂꯩꯕ ꯇ꯭ꯔꯤꯇꯤꯀꯦꯌꯔ ICU ꯑꯦꯟ ꯁꯨꯄꯔ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨꯡ ꯕꯥꯁꯤꯗ ꯂꯩꯕ ꯒ꯭ꯂꯣꯕꯦꯜ ꯐꯣꯔ ꯍꯦꯜꯊ ꯀꯦꯌꯔ ꯀꯣꯅꯨꯔꯦꯛ ꯍꯣꯁꯄꯤꯇꯥꯜꯗ ꯃꯈꯣꯏꯅ ꯁꯣꯀꯣꯁ ꯅꯣꯇꯤꯁ ꯄꯤꯈ꯭ꯔꯕꯁꯨ ꯑꯄꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗꯦ ꯊꯧꯑꯣꯡ ꯑꯁꯤ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ NMMCꯒꯤ ꯀꯃꯤꯁꯅꯔ ꯑꯕꯤꯖꯤꯠ ꯕꯪꯒꯔꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯗ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯁꯤꯕꯨ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝ ꯐꯥꯏꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ ꯃꯍꯥꯛꯀꯤ ꯑꯣꯔꯗꯔ ꯑꯗꯨꯗ ꯕꯪꯒꯔꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯊꯣꯔꯥꯏꯖꯦꯁꯟ ꯌꯥꯎꯗꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯁꯤꯅ COVID-19ꯒꯤ ꯄꯦꯁꯦꯟꯁꯤꯡ ꯑꯦꯗꯃꯤꯠ ꯇꯧꯔꯤ ꯑꯃꯁꯨꯡ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯃꯈꯥ ꯇꯥꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ COVID-19ꯒꯤ ꯄꯦꯁꯦꯟ ꯑꯃꯠꯇ ꯑꯦꯗꯃꯤꯠ ꯇꯧꯗꯅꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯏꯟꯗꯤꯌꯟ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯔꯤꯁꯔꯆ ꯑꯃꯁꯨꯡ ꯃꯍꯥꯔꯥꯁꯇ꯭ꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄ꯭ꯔꯣꯇꯣꯀꯣꯜꯁꯤꯡ ꯑꯃꯁꯨꯡ ꯒꯥꯏꯗꯂꯥꯏꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯌꯦꯡꯅꯕꯁꯨ ꯕꯪꯒꯔꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯁꯤꯗ ꯈꯪꯍꯜꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯏꯟꯗꯤꯌꯥꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯂꯥꯟꯃꯤ ꯁꯤꯔꯦ ꯄꯥꯀꯤꯁꯇꯥꯟ ꯀꯥश्ꯃꯤꯔ ꯔꯤꯖꯟꯗ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ LOC ꯄꯔꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤ ꯑꯃ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯥꯔꯃꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯊꯥꯡꯖ ꯅꯨꯃꯤꯗꯥꯡꯗ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯈꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯨꯕ ꯂꯩꯇꯦ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ LOC ꯄꯔꯤꯡꯗ ꯀꯣꯇꯦꯂꯥ ꯁꯦꯛꯇꯔꯗ ꯁꯤꯛꯁꯐꯤꯌꯔ ꯊꯨꯒꯥꯏꯕ ꯍꯧꯔꯛꯈꯤ ꯏꯟꯗꯤꯌꯥꯅ ꯈꯠꯅꯕ ꯍꯧꯔꯛꯄ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯅ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯄꯣꯁꯠ ꯃꯤ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤ ꯍꯥꯏꯅ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯒꯤ ꯃꯤꯗꯤꯌꯥ ꯋꯤꯡ ꯏꯟꯇꯔ ꯁꯔꯚꯤꯁꯦꯁ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏꯈꯤ ꯀꯥश्ꯃꯤꯔ ꯔꯤꯖꯟꯗ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯔꯛꯇ ꯂꯩꯕ ꯗꯤ ꯐꯦꯛꯇꯣ ꯕꯣꯔꯗꯔ LOC ꯄꯔꯤꯡꯗ ꯂꯩꯕ ꯑꯅꯤꯃꯛꯅ ꯌꯥꯅꯗꯨꯅ ꯁꯤꯛꯁꯐꯤꯌꯔ ꯑꯃ ꯂꯧꯊꯣꯛꯈꯤ ꯑꯗꯨꯃꯥꯏꯅꯃꯛ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯅꯣꯡꯃꯩ ꯇꯣꯏꯅ ꯀꯥꯞꯅꯩ ꯑꯃꯁꯨꯡ ꯑꯃꯅ ꯑꯃꯕꯨ ꯁꯤꯛꯁꯐꯤꯌꯔ ꯊꯨꯒꯥꯏꯕꯒꯤ ꯃꯔꯥꯜ ꯁꯤꯟꯅꯔꯤ ꯏꯟꯗꯤꯌꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯀꯥಶ್ꯃꯤꯔꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯁ꯭ꯇꯦꯇꯁ 2019ꯒꯤ ꯑꯥꯒꯁꯠ ꯊꯥꯗ ꯏꯟꯗꯤꯌꯥꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯎꯪꯈꯠꯅꯕ ꯍꯦꯟꯒꯠꯂꯛꯂꯤ ꯄꯥꯀꯤꯁꯇꯥꯟꯅ ꯏꯟꯗꯤꯌꯥꯒ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕ ꯃꯔꯤꯁꯤꯡ ꯍꯟꯊꯈꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯃꯤꯟꯅꯕꯒꯤ ꯃꯔꯤ ꯑꯃꯁꯨꯡ ꯇ꯭ꯔꯦꯟ ꯁꯔꯚꯤꯁ ꯇꯧꯕ ꯂꯦꯞꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯔꯛ ꯊꯠꯅ ꯃꯌꯥꯝꯁꯤꯒꯤ ꯀꯟꯇꯦꯟꯁꯦ ꯑꯩꯅ ꯑꯌꯨꯛꯇ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯄꯦꯄꯔꯗ ꯐꯣꯡꯕ ꯀꯟꯇꯦꯟ ꯑꯃ ꯑꯣꯏꯅ ꯀꯟꯇꯦꯟꯁꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯃꯨꯛ ꯍꯟꯅ ꯃꯁꯥꯅ ꯌꯥꯖꯅ ꯍꯥꯠꯍꯟꯕꯅꯤ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯃꯤ ꯐꯒꯠꯈ꯭ꯔꯦ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯌꯥꯝ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯔꯤꯜꯃꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀ꯭ꯌꯥꯝꯒꯩ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯥꯏꯅꯤꯡ ꯑꯃꯗ ꯂꯨꯞꯆꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯃꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯡꯕ ꯑꯣꯆꯦꯀꯣꯟ ꯂꯥꯏ ꯃꯔꯤꯕꯗꯒꯤ ꯑꯊꯣꯛꯄꯝ ꯅꯥꯎꯇꯣꯟ ꯆꯍꯤ 38 ꯑꯄꯣꯛꯄ ꯁꯃꯨꯉꯧ ꯀꯧꯕ ꯅꯍꯥ ꯑꯃꯅꯤ ꯀ꯭ꯌꯥꯝꯒꯩ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯣꯏꯖꯝ ꯕꯥꯕꯨꯗꯣꯟ ꯑꯦꯂꯥꯏꯁ ꯄꯪꯒꯟꯕ ꯆꯍꯤ 45 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯂꯃꯅꯤꯒꯤ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯑꯊꯣꯛꯐꯝ ꯅꯥꯎꯇꯣꯟ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯔꯝꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯈꯣꯡ ꯑꯅꯤ ꯑꯃꯗꯤ ꯃꯈꯨꯠ ꯑꯅꯤ ꯄꯨꯂꯞ ꯐꯤꯅ ꯇꯨꯡꯕꯨꯟꯅꯩ ꯑꯃꯗꯤ ꯃꯉꯛꯁꯝꯗꯁꯨ ꯐꯤꯅ ꯂꯥꯛꯍꯜꯂꯝꯃꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯀꯣꯏꯖꯝ ꯕꯥꯕꯨꯗꯣꯟ ꯑꯦꯂꯥꯏꯁ ꯄꯪꯒꯟꯕꯒꯤ ꯃꯌꯨꯝꯗ ꯂꯥꯏꯅꯤꯡ ꯑꯃꯒꯤ ꯂꯥꯏꯅꯤꯡꯀꯣꯟ ꯑꯃ ꯂꯤꯡꯗꯨꯅ ꯅꯥꯎꯇꯣꯟ ꯌꯥꯎꯅ ꯃꯁꯤꯗ ꯂꯨꯞꯆꯕ ꯃꯤꯑꯣꯏ ꯈꯔ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯕꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯤ ꯁꯤꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯐꯥꯎꯕ पाइनदुना खुद थोकनरकपदगी नाउतोन लैखिदबगी पाउ असि लैकाई तनरखि हाइरि लैखिद्रबगी इमुंग मनुंगना फोंदोकनरकपगी मतुंग इनदे नाउतोन अयाम्बा मतमदा लाइनिंगकोन असिदा लैबने हंदकता था अहुमलो मपान थोक्तना लाइनिंगकोन अदुदा लैगदबनी हाइबा याथंग अमा तौरकपदगी मरक मरकता इमुंग मनुंगी मियोइसिंग हेक हेक चली मसिगी मथक्ता थौदोक थोकपा मतम अदुदा नाउतोनगी सगैगी मचा नुपा थोकपा चै 19 मखा ओइगदबा नुपा मचा अमसु लैरिबने ngasi nungthul naukton pullaga phui haibigi pau imung munungna phanghi amadi ikan kanadana laikhidre haibigi pau pirakpani hainasu makhatana phungdokhi amaromda laikaida ngangna hobigi matung ina laining laisonga mari lainana yamna haksinba makhalgi sangyeng amada naukton laikhidaba oigani thajanari naukton da chelibe I asi furup ki asengba I nati aduna hatlaga hingat halaba matungda I senglakani haibigi thajaba asida hatpane
ꯋꯥꯐꯝ ꯑꯁꯤꯗ ꯅꯥꯎꯇꯣꯟ ꯃꯁꯥꯁꯨ ꯌꯥꯝꯅ ꯊꯥꯖꯅ ꯌꯥꯖꯈꯤ ꯍꯥꯏꯔꯤ꯫ ꯍꯤꯡꯒꯠꯂꯛꯇꯕꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯐꯨꯅꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯉꯥꯡꯅꯍꯧꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ FIR ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯈꯣꯏꯖꯝ ꯕꯥꯕꯨꯗꯣꯟ ꯑꯦꯂꯥꯏꯁ ꯄꯥꯡꯒꯟꯕ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯐꯒꯠꯂꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯏꯝꯐꯥꯜ ꯏꯁꯀꯤ ASP ꯌꯣꯒꯦꯁ ꯆꯟꯗ꯭ꯔ ꯍꯧꯕꯤꯖꯝ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯈꯥ ꯇꯥꯅ FSLꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯅꯥꯎꯇꯣꯟꯒꯤ ꯍꯛꯆꯥꯡ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯡꯕꯨꯅ ꯂꯧꯈꯠꯂꯒ ꯖꯦꯅꯤꯝꯁ ꯃꯣꯔꯆꯨꯋꯥꯔꯤꯗ ꯊꯝꯈ꯭ꯔꯦ꯫ ꯅꯥꯎꯇꯣꯟꯒꯤ ꯂꯣꯏꯅꯕꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯍꯧꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯃꯗ ꯈꯥꯒꯤ ꯀ꯭ꯂꯕ ꯀ꯭ꯌꯥꯝꯒꯩꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀ꯭ꯂꯕ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯒꯚꯔꯟꯃꯦꯟꯠꯇ ꯇꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯃꯤꯐꯝ ꯑꯗꯨꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯀꯟꯇꯦꯟ ꯃꯆꯥ ꯈꯛꯇꯪ ꯃꯌꯥꯝ ꯃꯔꯛ ꯊꯠꯅ ꯍꯥꯞꯆꯔꯝꯒꯦ꯫ ꯃꯥꯛꯁ ꯁꯨꯗꯣꯛꯇꯅ ꯀꯨꯏꯅ ꯁꯤꯖꯤꯟꯅꯕꯅ ꯈꯅꯥꯎ ꯅꯥꯕ ꯊꯣꯛꯍꯜꯂꯤ꯫ ꯌꯥꯝꯅ ꯀꯥꯟꯅꯕ ꯀꯟꯇꯦꯟ ꯑꯃꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯈꯟꯖꯩ꯫ ꯃꯌꯥꯝꯁꯨ ꯁꯤꯒꯤ ꯀꯟꯇꯦꯟꯁꯤ ꯀꯥꯟꯅꯩ ꯈꯟꯕꯤꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇ ꯁꯤꯌꯔ ꯇꯧꯕꯤꯌꯨ꯫ COVID-19 ꯉꯥꯛꯊꯣꯛꯅꯕ ꯌꯥꯝꯅ ꯇꯣꯏꯅ ꯈꯨꯠ ꯁꯥ ꯍꯥꯝꯗꯣꯛꯄꯒꯨꯝꯅ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯐꯦꯁ ꯃꯥꯛꯁ ꯑꯁꯤꯁꯨ ꯏꯁꯤꯡ ꯑꯁꯥꯕ ꯑꯃꯁꯨꯡ ꯁꯥꯄꯣꯟꯅ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯀꯗꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯦꯁ ꯃꯥꯛꯁ ꯑꯗꯨ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯎꯞꯇ꯭ꯔꯤꯉꯩꯗ ꯅꯨꯡꯁꯥꯗ ꯀꯪꯍꯟꯒꯗꯕꯅꯤ꯫ ꯐꯦꯁ ꯃꯥꯛꯁ ꯎꯞꯁꯤꯟꯗ꯭ꯔꯤꯉꯩꯗ ꯑꯃꯁꯨꯡ ꯂꯧꯊꯣꯛꯇ꯭ꯔꯤꯉꯩꯗ ꯈꯨꯠ ꯁꯥ ꯅꯤꯡꯊꯤꯅ ꯍꯥꯝꯗꯣꯛꯀꯗꯕꯅꯤ ꯑꯃꯁꯨꯡ ꯃꯥꯛꯁꯇ ꯄꯥꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔꯁꯤꯡꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ COVID-19 ꯚꯥꯏꯔꯁ ꯂꯩꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯐꯦꯁ ꯃꯥꯛꯁ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯐꯦꯁ ꯃꯥꯛꯁ ꯁꯤꯖꯤꯟꯅꯕꯅ ꯅꯨꯡꯁꯤꯠꯇ ꯌꯥꯎꯔꯤꯕ ꯚꯥꯏꯔꯁꯁꯤꯡ ꯑꯗꯨ ꯔꯦꯁꯄꯤꯔꯦꯇꯔꯤ ꯇ꯭ꯔꯦꯛꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯅꯥ ꯑꯁꯤ ꯅꯥꯍꯟꯕꯗꯒꯤ ꯊꯤꯡꯕ ꯉꯝꯂꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯗꯤꯖꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯛꯁ ꯁꯤꯖꯤꯟꯅꯕꯅ ꯂꯩꯅꯥ ꯑꯁꯤ ꯅꯥꯍꯟꯕꯗꯒꯤ 50% ꯊꯤꯡꯕ ꯉꯝꯂꯤ꯫ ꯃꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯐꯦꯁ ꯃꯥꯛꯁ ꯎꯞꯅꯕ ꯈꯪꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯐꯦꯁ ꯃꯥꯛꯁ ꯃꯇꯝ ꯁꯥꯡꯅ ꯎꯞꯄ ꯑꯁꯤꯗ ꯈꯅꯥꯎ ꯅꯥꯕ, ꯍꯩꯅꯗꯕ ꯑꯃꯁꯨꯡ ꯑꯅꯣꯞꯅꯆꯤꯡꯕꯗ ꯃꯅꯤꯜ ꯀꯥꯈꯠꯇꯨꯅ ꯃꯛꯁꯤꯜꯂꯦ ꯍꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯀꯌꯥ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯨꯠ ꯁꯥ ꯇꯣꯏꯅ ꯍꯥꯝꯗꯣꯛꯄꯒꯨꯝꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯐꯤꯔꯣꯜꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯁꯨ ꯆꯥꯝꯗꯨꯅ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ꯫ ꯖꯔꯝ ꯑꯃꯁꯨꯡ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡ ꯆꯪꯕ ꯊꯤꯡꯅꯕ ꯌꯥꯝꯅ ꯇꯣꯏꯅ ꯃꯥꯛꯁꯁꯤꯡ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯕꯦꯛꯇꯦꯔꯤꯌꯥ, ꯚꯥꯏꯔꯁ ꯑꯃꯁꯨꯡ ꯎꯐꯨꯜ ꯋꯥꯏꯐꯨꯜꯅ ꯈꯅꯥꯎ ꯅꯥꯕꯒꯤ ꯃꯔꯝ ꯑꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯃꯥꯛꯁꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯇꯕꯅꯁꯨ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ꯫ ꯃꯥꯛꯁꯇ ꯄꯛꯄ ꯐꯠꯇ ꯍꯥꯎꯊꯤꯀꯌꯥ ꯁꯣꯔ ꯍꯣꯟꯕꯗ ꯌꯥꯎꯈꯤꯗꯨꯅ ꯈꯅꯥꯎ ꯅꯥꯕ, ꯑꯦꯂꯔꯖꯤꯛ ꯑꯃꯗꯤ ꯈꯅꯥꯎꯗ ꯃꯔꯦꯡ ꯇꯧꯕꯅꯆꯤꯡꯕ ꯀꯌా ꯊꯣꯛꯍꯜꯂꯤ꯫ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯃꯥꯛꯁ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯇꯣꯞꯄꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯅꯕ ꯋꯥ ꯂꯥꯎꯅ ꯉꯥꯡꯕꯅ ꯈꯅꯥꯎꯒꯤ ꯃꯊꯧ ꯀꯥ ꯍꯦꯟꯅ ꯇꯧꯍꯟꯗꯨꯅ ꯈꯅꯥꯎꯗ ꯑꯅꯥꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯊꯣꯛꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯈꯨꯠ ꯁꯥ ꯍꯥꯝꯕꯒꯨꯝꯅ ꯃꯥꯛꯁꯁꯤꯡ ꯅꯣꯡꯃꯒꯤ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯨ ꯆꯥꯝꯊꯣꯛꯇꯨꯅ ꯅꯨꯡꯁꯥꯗ ꯀꯪꯍꯟꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯃꯇꯝ ꯁꯥꯡꯅ ꯃꯥꯛꯁ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯇꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯊꯣꯛꯂꯛꯄ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯉꯥꯏ ꯐꯗꯅ ꯃꯥꯛꯁꯁꯤꯡ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯅꯕ 2ꯗꯒꯤ ꯇꯥꯗꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯤꯌꯔ ꯇꯧꯕꯤꯔꯛꯏ꯫ ꯁꯤꯌꯔꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯑꯣꯏꯕ ꯉꯁꯤꯒꯤ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯒꯤ ꯀꯟꯇꯦꯟ ꯃꯔꯨꯑꯣꯏꯕꯁꯤꯡ ꯂꯧꯈꯠꯆꯔꯒ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯊꯦꯡꯛ ꯌꯨ꯫